Ngasigi topic si kainodi your Windows will expire soon haina tharakpa Windows 10 gi problem adu solve tawdabani adugidamakta akoina kawaidaga thokpa adu kamaina tawgadagi haiba matamda akoina Microsoft Toolkit 2.6.4 se torrent dagi download tawra matungda ina masida sigi zip file sida yawbadu extract tawra matungda thame extract tawbasi antivirus yawbu taradi mana detect tawrakani madu akoina allow on device and adugi mode thamba kandidi masi tholani adugi matungda sigi Microsoft Toolkit haibasidaida right click tawraga run as administrator asi khanbigadamni adu matungda yes haiba option se khalani masi Microsoft Toolkit haiba application asina akoigi Windows su activate tawba yare aduga Microsoft Office ki my version kharabudi lay adusu akoina activate haibadi crack tawba adusu yagadini hujiki run tawra matungda matam kitangdi change hujiki laubada run tawrakpada hujik run tawra matungda masigi interface asi tholani masidagidagi akoina office package se crack tawge haiba taragadi akoina masigi option da changani masidagida kari office MS Office 2010 ki atopa version mayam tawba yabani adubu hujiki oinadi koi Windows ki doina lasti Windows 10 nena mana detect tawjare aduga adui matungda akoina masigi activate haibasi masi namaga yengasi akoina masi tawba matamda hujik ai internet samdabida tawribani matam kharadi lore mana activate tawba matamda matungda mana tharisi install product key detected adagi product activation successful asumna successful hana tharakpa taragadi yarabani sidaida fail hana tharakpa taragadi akoigi product activate tawdabani adu matang aswaida hujiki akoigi how to activate Windows 10 haibasi loisinjare